Kuki khulai paiba singna lawmi sinmi singda khut tharakpada Government of India na matik chaba ngak pi dravade lawmi sinmi sing thabak thadok laga masa ngak thok janaba khutta khulai pairak loi haningai leite haina United Labour Organization Manipur ge Organization Secretary Sumanta Thokchomna phungdorakle Manipur Press Club tangasi pangthokhiba paugi mifam amada wafam asi phungdokladuna mahakna hai Kuki khulai paiba singda lamdam asigi yellow furup singda chatharakliba lana se lamdam asigi lawmi sinmi singna akanba mawongda condemn tawwe lana sida lawmi sinmi singda thengkhang kayada khutharakliba se khudakta lepkadabane lamdam asigi maikai marimakta drug lalonba singna khutlingduna oirakliba fibam asida ipa ipuna thambiramba lam phawba namduna munbagi fibamda lakle Chahi ama helaba lana se Government of India na loisina ba honabiyo amade miyam na su achumbagi dama kunna lemina si haina mahak na makhata ke Sahi ma henjalaklaba lana si lawmi singmi nongmagi sara tanjari basingbu thamoi solle kuki maitegi lansina atamnana lawmi singda khut thaba haibasi manipur da lairiba lairaba miyam bu singda bani haina lawi sinmi singda khut thaba khutak lepkadabani apunba india gi manungda lairaba manipur bu ponera singna sanga hatpa dongna hatpa hala phawda tumina yengduna laifam thokte athuba matamda government of India na warishin purakadabani manipur sarkar na lawmi singmi singbu ngakpi sinbiba ngamdrabadi nongmagi sara talamba sinmi singda thabakki mahutta kholai oina pibiro harak loi haingai leite koki gi lana si loishanba pami athubada loina loina na tongan ba sector singda thabak sudra Sara taliba United Labour Organization Manipur gi lawmi sinmi singbu mikup nahong singna sintha pangthok pinaba section wa thamjari maikai mari digi drug karbar tawba masagi de khanba miyo singna leiriba lebak sida ipa ipuna thambiramba lam phawba mungani haibagi mawongda satharak pasi British ki colonial lengak ta makha satharak pani haina lawi